Arambai News Guwahati da Maitelongi Pau Tabri Singbu Ihan Hanbumakta da Chingangbam Suzitrani na Kurumzari. Hosingasi Samlapa Mariba Pau Sing Lobirasi. Ngasi Assam Cabinet na Maroi Bawarip Kya Lokre. Health Minister Kesap Mahanta amadi Education Minister Anos Peguna Paumishinga Fongdokiba Matungina Lagliba September Kun Ningthau Kaba Numitagi Class 10 gi offline classing Hauragane. Class Amada Mahiroi Kuntradagi Hena Pamba Yaroi Mathau Tarabadi Section Kaidoktuna Hengat Hanba Yai Hairi. Hayengdagi classroom sing sanitation Toba Hauragane. Atay tay makataba classing su Honunabagi Torang Yamna Tunamak Tauri su Hairi. Class 10 gi mahiroi sing amasung oja sing gi damag anoba SOP amasu hayeng lengakna thadorak lagane panba yai tha kaya thingduna lerek labagi matung class 12 amasung higher education gi mahiloi sing hokiba September amadagi hangdokpa hokrabane Assam lengakna Kaziranga National Park da akhanaba Natural History Museum ama hangdoknabagi warep laukre Hariba Museum asida Gandar Machi amadi Samu Mayagi oiba akhanaba thorang ama thamgadori State asida leriba Gandar Machi lisingani ga chatru kulhumdoi gi manungda lisingani ga chamri humbutra mapandi mai thadoktuna manghalagane aduga Gandar Machi yankhai gi matakta case leiba maramna manghan khiroi amadi hariba museum asida Gandar Machi marfutara mari preserve tawduna thamgani hairi Thaura Bipol Seta Raizor Dolgi Mirep Oina Dhaija Kuwar Leblagani Akhil Gugoi Nangasi Lauthorakre Akhil Gugoi Galoina na NIA da Paduna Jail Laiminaraba Krisak Mukti Sangram Samiti Luchingba Dhaija Kuwarbu Mapangal Kalhanba Natraga Kalhandaba Habisi Congress ki Makuta Leire Hainasu Akhil Gugoina Yamnamak Hai Singna Congress ta Thangjilaki Assam amadi Arunachal ngamkhai paring de laiba Karbi Anglongi lambigha kuntra mangana konba Karbi block ta eco camp ama semkhre Karbi phurup ki milan bhumi asi tourist spot oina semgat kadori camp asida yungliba wana semba tower sing yamnamak yingningai oiribane Ngasidagi Guwahati da rickshaw amadi thela registration tawduna chenba yahankhre aduga registration tawdabagi fine thibagi su mathau tararoi license ki damak office ta chatrabasu yaragani online gi khuthangda license lauthokpa yaragani hairi APDCL gi parikya da chayetnaba kaya thokpadagi Guwahati University da CM Vigilance team na thihumba chathaba haukhre panbayai hariba parikya si Englishingani taramapan da Guwahati University na daite lauraga pangthokipani Handakta hilaksin bagi laibak thiba thodok adu thokrabagi matung Nimatigata passenger singi khudong chananabagi damak waiting set ama semkibaga loinana thaknanaba ising amadi layingnabagi khudong chaba piraduna doctor ama yauna medical team ama mafam asida yamna thunamak hangdoklagani Indo Myanmar ngamkhai gi che nariba area sing da border fencing khariba si khudakta lepkadabani leptrabadi lebak miyam ga loinana ihau changsilagani haina UCM gi president Joy Chandra Konthojam nangasi nungthil pawmising da phongdokre ngasi ayuk border fencing khaba khudakta lephanaba memorandum amasu chief minister da khusinakhi Senapati district ki manung channa Lairo area da ngarang numidang Guwahati dagi Imphal tamna lakpa truck ani NACN IM ni chingnaba singna sale gi demand tawraduna phajin khibadagi special commando amadi Senapati district police ki combined force na Lairo area da thi humba chathaduna driver ahum mongsong amadagi tekta kaidana kanduna puthorakpa ngamkhre Amzugi Niputare Laksuba Mapokumon Thoram Ngasi Measure Khulda Laiba Manipur Press Club ta pangthokre Paumishing na Amzugi Complex Manung de Laiba Journalist Memorial Pillar da Laishu Katuna Laikhidraba Paumishingi Mafamda Ikai Khumnabasu Utkhi Manipur da Ahan Boyna drones naduna nano urea chaikhre ICAR Manipur Center Amadi ICAR KBK Imphal West Anina Punna Sinduna Imphal West ki Tairen Pokpi Khulda Manipurda Ihan Hanboina drone sinaduna urea harasi chaithokibani Mizoram gi health worker ani habadi Aizol gi C Gengthangpui amadi Lunglei gi Vanlal Thuami da National Florence Nightingale Award Inglisingani kun piduna ikai khumnarakre award asida citation ama amadi sel oina lupalising yankai yauri Hauzik Paubda Mizoram dagi nurse Taramathoina Hariba Award asi Pankre.
Mizoram asi COVID ka mari leinana yamnamak mityang thamningai oiba state ama haibadu oirakli haina Niti Aayog ki VK Paul na ngasi haikre. Lagliba tha ani ahum asida COVID case hengalakpa thoklabadi yamnamak chekshiningai oigani mipum khudimak chekshina leibinaba hairakli. Nakalamaromda Mizoram gi amata ngairaba Rajya Sabha gi MP K Vanlal Vinu su New Delhi da COVID positive oikre. Nagaland di COVID ki phibam mahusagi phibam da lakhibaga loinana mapung phana laksinba ngambagi phibam yoroklabadi Hornbill Festival pangthokani haina Nagaland lengakna lauthokre. Panba yai mapung phana vaccine kapthoklabasingi oina Nagaland da changlakpagi ayaba pikhrabani. Lakningba tourist singna hotel amasung atei atei khudong chabasing free booking tawbudasu ayaba pikhrabani. Ngasi Nagaland lengakna hayeng habadi September 13 tagi kuntra fawba unlock phase 6 lauthokre. Panbayai Nagaland Civil Secretariat amasung Directorate sing yauna government office sing da chada chamagi capacity da karaknabasu khangankrabani. Arunachal Pradesh sana khonaba khaktanatana lengaki mayoktasu marin phana chokthokpa ngambi sanaroi ama thorakre. Madugi matangda lengakna piba thabak phawba loroi hairakli. Arunachal gi 10 kapi archer Yumi Sorangna Arunachal lengakna pirakpa thabaki chithi fawba reject tawbata natana hawbadagi hawna mahakna tanarakliba si thabak natte athlete amoina maki tawbangamba amadi merit ta singnakhiba kaya adugumba system da lariba ahoba sing adubu semdokpani hairakli. Maramaduna thabaki offer si lowbagi mahutta sports department lariba amotpa sing asigi matangda special investigation commission na departmental inquiry chathanaba mahakna taksilakre. Masigi matangda mahakna national thakta lariba marilainaba authority singdasu ikhatkre madugi paukhum ngairi hairakli. Tasengnamak yamnamak ichang thobi thongna phabi sorangi wakat sing tabadagi haukiba September 13 da sorangbu pasigata laiba Khelo India Center da archery course ki phamgidamak lengakna thabaki offer pirakhrabani. Ningsing bayai haukiba September 3 da sports department na chathariba chumdaba amotpa kayagi mayokta protest oina mahakna phanglakpa medal amadi certificate sing surrender tongningbagi wafam press conference da phungdokhibadagi achoba wathok ama haibadu oikhrabani. Virat Kohli na Dubai da sanagadoriba T20 World Cup asigi matung India team gi T20 captain famdagi mahak toklagani lauthokre. Adubo test amadi ODI gidi captain oina adumak laikigani hairi. Mahakna chief coach Sastri amadi Rohit ka khanarba matung warip asi lobani loinana thabak yamanbadagi pham asi thadokjabani su hairakli. Bollywood actor Sonu Sood ki Mumbai da laiba thabak tawpham sing amadi Lucknow da laiba mahakam marilainaba organization amada income tax department na raid chathakre. Delhi gi CM Arvind Kejriwal ga handakta scheme amagi makhada phaminakhiba adugi matung raid asi chatharakpani hairi. Tata Sons Samsung SpiceJet ki chairman Ajay Singh na Air India sale gi oina makhogi bid officially pishinkre. Tata na ingising mga chamapan kuntrani thoida Tata Airlines linkhatki. Hariba Tata Airlines asi ingising mga chamapan niputarukta Air India haina amuk maming onki. Ingising mga chamapan yangkhayum doida Tata Airlines asi nationalized tawki. Adubo ingising mga chamapan humbudra taret fawba JRD Tata na Air India gi chairman oina khanki. Prime Minister Narendra Modi, West Bengal gi CM Mamta Banerjee amadi Serum Institute of India gi CEO Adar Punawalabu Indian Singi Maraktagi Time Magazine gi 100 Most Influential People of English ngani kunmathoi gi list chalakre. Ayodhya da Sri Ram Mandir sabagi ahanba tangkak asi sagolsel numit mapung phabangamkre. Sri Ram Janmabhoomi Tirtha Khetra Trust ki General Secretary Champad Raina Mandir asi sananabagidamak achetpa foundation ama yungbagi thabak mai pakna loisinba ngamle haina ngasi paumisingda phongdorakhi. French President Emmanuel Macron na leibagasigi military force na Islamic terrorist habadi ISIS ki luchingba Adnan Abu Walid Greater Sahara da hatkre haina lauthorakli. Terrorist group singi mayokta changchinba lanjangda masi yamnamak chawna mai pakpa amani haina su President Macron na phongdorakhi.
Afghanistan da Taliban lengakna nupi angangsingda miot nei kya chatharakpa loinana nupi singda sana khonabada athingba kya thamjilakpadagi lebaga sigi nupi football sanaroi kya Pakistan da laktuna changjafam lawkhre adubu Taliban ga yamnamak naksinaba Pakistan lengakna nupi sanaroi sing asibu ngak senduna thambigadoribra haibasi wahangama oirakli aroibada ngasigi tentakpa maroiba pau khara Software Technology Park of India hayeng September 13 Kohima da Sangaragani. Prime Minister na Central Vista Project launch tawkhre. Hyderabad da chahi tarukta suri binipi machama rep tawduna hat kiba miyoy adu railway track ta siduna leramle. Suicide tawduna siribra natraga encounter da hat libra haibagi chingnaba wahangkayama lakli. Gujarat ki CM Patel na ma ki cabinet ta anuba minister khara hapchinkre. Taliban hardline government na international recognition phangnanaba hotnariba sida mateng pangsiladuna China na Afghanistan da semliba anuba interim Taliban government ta harau nungaiba phongdokre Mulla Baradar pharamlagani kana chingnari Taliban na thadorakpa interview da nongmai namlaga Baradar da script paba uba phangli Taliban bu sogatpagidamak European Union na Pakistan da warning tawrakre Space X na civilian ngaktagi oina crew ama thagatkre Inspiration 4 launch tawkibaga loinana mipum khudingmaki oina space ki thong hangdokre amadi Prithviga koibada numit humni gi lanai khongchada sida minute marfudara khudingi Prithvi koigani hairi ngasiga nindi Arambai News Guwahati da maitilon gi pau sandok chaba matang installation jabaga loinana tabiri basingbo amkasu hanna khurumjari